Image PAODAM tabiri bokai bana makpuri na naurem na hama makta da taram na ukchari loina na khurumjari ngasi gi maroi pauda janane ta irabot ki chama ga kunga manga suba mapok kumon thoram pangthong na kre BJP na luchingba lingak mathau pangthokpa ngamdaba lingak ama oire haina All India Congress Committee gi observer Padayut Bodoloina haikre lupa crore mari rongi jali note ka konana mioi ani fare loina na Fit India Freedom Run Thoram Pangthong na kre mapungoi ba paung pizari jananeta hijam irabot ki chamaga kunmanga soba mapokomon thoram ngasi lukayana sinduna Manipur gi tongan mamafam singda paksan na pangthong na kre irabot de gi mapungoi ba thoram di lengang na sinduna thangmai ban Lila Singh Khongnang Khongda leiba irabot square da pangthoki thoram adu da Chief Minister N Biren atai cabinet minister Singh MLA Singh official madi micham kya marum so saruk yaduna lamyan ba irabot ki murti da lei katuna kai khomna ba utki thoromatu da wangang la duna Chief Minister N Biren hai lamyan ba jananeta hijam irabot nungai ba aki amogi punsi da leramba yaba du thadoktuna leita laira lomi singi da makta kathokki ba luching bane matamama gi British colonial lengakna chaumacha khaiba mi bu ot nei bagi thawong kya gi mayokta miyam gi da makta lekhi makna Pamjaramba aikoi unity leiba amadi achauba macha khaibagi thawongbu manghanabagi wakhalon adu aikoi gi haurakliba generation asina tung innabagi wafamsu phongdoki thasigi kungani thoida Tamenglong gi thaudokta lekhidraba Jalerong Vaudigi luchingba Achwan Abonmai gi mihat adu miyangi pokning wakhal yenglaga NIA da sinana bagi che ikre adubo NIA na case asigi mathau taba che chang suna tharakna ba khangalakpadagi thasigi kungani palda ani suba che iduna case asi loksinaba hijakre haina susiyamna phongdoki ahan bagi koina sithi se anirakne ahan bagi si koina mayam gi sentiment algo thoiba case to gi nature du yenga kana koina masi ena da sinna si lobi wa haidana sithi me ibani madugi sithi du gi reply da moina fare du di apoi examine to ge no gi FIR copy du yauna formal iro on haibada gi ko second time cheating ngarang nahani igre adu so ai sat pakanda ayada ai kunim hamin se unaraga wari otai sanaraga madugi subside dongna ba ai to Kaksing da su jananeta irabot ningsing look kaksing na sinduna ngase ayo kaksing bazar da leiriba neta irabot ki murti da miyamna hailei katuna neta irabot ki chamaga kunmanga rak suba mapok kumon thoram paran pangthokre tungda jananeta sigi mapok numit thoronga mari leinana ningsing upal thabagi sarwama oina angansing ecopark da tomal pambi ama thaki numidangi matamda kaksing bazar da leiriba irabot ki murti da candle thanduna jananeta sigi mafam da ikai khumnabasu maira asina utki jananeta hijam irabot ki chahi chamaga kungamanga soba mapok kumon palan thoram imoinu thawallu kairak Khongnang lekai na sinduna imoinu lampak community hall da pangthoki thoromadu da wabugai SC ex MLA Dr. Usam Deven kairak wabugai jila parishad ki M Jenta social worker kairak S Dhanavir Luwang kairak jila parishad ki pradhan E Santi Leima amadi jila parishad asigi upa pradhan Y Ratan Maitaina president member singwaina saruk yaki tharongi manung channa jananeta hijam irabot ki photo da lei amasung maira katunai kai khomnaba utki Wangjing Tentha Kendra Development Committee na sinduna Wangjing Multi Unity Market ta pangchokre thoromadu ki sarwama oina Wangjing Multi Unity Market ta MLA Paunam Brojen na thongna
kanba irabot ki murti amasung MLA na maikhum hangdokhi ngasigi thoram aduda Chief Minister gi advisory soiriba Wangjing Tentha SC gi MLA PAODAM Brojen amadi ACC gi committee advisors sing amasung local leaders sing na athoiba mithung sing oina saruyaki thoronga mari leinana MLA Brojen na hai irabot ki maramda yamna munna khangludragasu mahaki matik mathona kya marum hal sing na takpirakpa tambiramba sing adu tajaraga kathokpa haiba sina ahing bani haiba wakhalonda irabot na tawjaramba kathokhlamba amadi tawjaninglamba mayam adu tawduna tung injaba ngamnaba honajabani haiki wanguda janadeta irabot ki mapok thoronga mari leinana u char sing thakre chamaga kunmanga rak soba jananeta hijam irabot ki mapok kumon numit thoronga mari leinana ngasi village water and sanitation committee gi chairman suweriba wangu gram panchayat ki pradhan L Sarat Elias Tona Maiteina Luchingduna Wangu Water Supply Scheme gi akoibada hainau chara lisingamarom thakre sugunu kendra gi manungda leiba Wangu Tampa Lairembi Chingda leiba Water Supply Scheme masibo haiko leiko lama ohenna bagi pandamda matam kaya gi mamangdagi khanjarakpa manglana du thabak oina onthoktu nangase jananeta hijam irabot ki thoram numida sida akhanaba hainau makhal amakhakdang thabani haina VWSC gi chairman L Sarat Elias Tona Maiteina phongdoraki Amaromda Socialist Students Union of Manipur SSUM, All Meitei Pangal Students Union of Manipur AMPSUM amasung Socialist Women Association Manipur SWA na punna semkiba lamyanba irabot ningsing thoram pangba panglupna chahi khudingi pangthoktuna lakpagi sarwama oina chamaga kunmanga rak suba lamyanba irabot ki mapok kumon thoram ngase monsangai ta leiba All Age Home da pangthokre lamyanba irabot ki mitamda haikat leikat tamduna ikai khumnaba utki thoram aduga mari leinana Socialist Students Union of Manipur SSUM gi President Soraisam yaimana hai lamyanba irabot na lamdam masibu manaba khunai purakna ba honaramba longmi sinmi lairab miyangi honaramba amadi chingtam nungsi chanana leinaba apunbagi saktam sagatna ba honaramba kaya adu kathokpa kauthokpa chumde haina su phongdokki ngasigi thoramadu da MPP DU President Megachandra All Manipur Senior Citizen Welfare Association gi President S Kunjabihari na President Member sing oina sarukyaki Amarom da su MCM Akodom MSU Technopal District Committee Nupi Kunai Chaukat Lamjing Loop amadi Khanongpuk apunba Nupi Loop singna punna kosamna duna moregi ima kondong lairembi harau bungda pangthokre ngasigi thoramadu da lamyanba hijam irabot ki mitamda maira amadi laikatuna ikai khumnaba utki hijam irabot na pamjaramba liklam paringda chatuna awonba manipurama puraktuna jananeta asibo ikai khumnaba ulasi haina Dr. Krishnanandana phongdokre ngasi BJP pasoi mandal gi booth 19/6 amasung 19/7 anina punna sindona takil kolom lekai mamang leirak community hall da pangthokhiba chamaga kunmanga rak suba jananeta hijam irabot pokpagi thoramda chief guest oina saryaduna haikibani jananeta miyamgini ngasidi jananeta na wakhalon henna mayek senglaktuna miyamna pamnarakli lawmi yaudana leibak chaukhatpa yaroi manipurda irabot ki wakhal tungindana aikoi chaukhatpa yaroi haina Krishnanandana su haiki amarom da su jananeta irabot Memorial Trust Jimet Jiribamna September tha sibo irabot month irabot thabung tha haina pangthoktuna lakli thoramasiga mari leinana Jiribam district ki Babuparada leiba irabot complex ta leiba lamyanba hijam irabot ki michamda leisu kalaba matungda PWD guest house da achamba mifamama pangthoktuna thoramasi mapungfana pangthokki thoramasita Manipur Food Industries Corporation Limited ki Vice Chairman K Sarat Kumar Singh Dr. Chandam Kamal Singh Lifetime President Jimet amadi K Kumanjau Vice President Jimet na mathangsina Chief Guest President amadi Guest of Honor oina daista phamki Invited Singh dagi Jury College ki Assistant Professor Dr. S Arun Kumar mangangna thoronga mari leinaba wa thamki Manipuri Literary and Cultural Forum Tripura amadi Takelema Tengbang Loop anina punna sindona Agartala gi Nolgoriada lamyanba hijam irabot ki chamaga kunmanga suba mapokumon ningsing thoram pangthokre haikat leikat pagi thoram aduda minerani tumina leptuna lamyanba gi mafamda ikai khumna basu utke thorongi sarwama oina pangthokpa lamyanba irabot ki punsi gi mathakta mahiroi singi quiz competition amasu pangthoke amasung halakon tabasingda manapiduna pungning su thawatke
Thorom aduda Forum gi Secretary Koisnam Mangol L Ranjan Sharma Takhelema gi N Radhika S Susma amasung Secretary Koisnam Birolana Mithung Singh oina saryaki Lamyan by Hijam Irabot ki Chama Kunmanga Suba Mapokumon Ningsing Tauronga Mari Lainana Patsoi Esigi intending candidate Wahengbam Dinesh Chandrana Kendra Sida Ladyba Sotaraba Yum Singda Ching Amadi Zinga Singh Yantokre Nasigi Tauramaduga Mari Lainana Mahana Hai Kathok Padana Helaba Luchingba Sigi Matung Inba Waina Kendra Sida Ladyba Sotaraba Yum Singda Ahan Bagi Waina Yum Kungamangada Ching Amadi Nong Yuba Yum Mangadana Jinga Manasing Tengbang Bagi Tabagasi Chatabani Pongdoki Athoba Sigi Nimit Asiga Mari Lainana AC Sigi Club Sing the Su Koina Satuna Tengbang Polam Sing Piki Manipur da hokiba pung kunmari da mioi chamaga yankaiga nipal nauna positive oiba thengnakre mioi amana laikidre status da pandemic asi hobadagina covid positive oiba migi masing asi lakh ama lising kun chamanga marifuga mari sukre laikidabana lising amaga chanipal yankaiga mangani hoje active case tana mioi lising ani chani humfuga humdoi lairi ngasi mioi chamsumna amana naba faduna discharge tokibadagi recover tokiba apunba migi masing asi lakh ama lising taraga taruk chamari humfuga Sukre. Status gi oina recovery rate chada maudraga taruk dasmeg manga nipalni pungkun mari asida mioi lisingani chahung kun test tokiduna apunba test tokibagi masing lakh tara humdoi chamapal kungani thoi yaukre ngasi gi covid positive oibagi changna taruk dasmeg nipalni Kaksing district asida hangliba covid test tofam singda haukiba pungkon mari asida mioi taraga mathoi test tauki test tawbadu da positive oibadi yaukide pungfam asida test taukiba singa do lenga ki testing center da tariet jiban hospital da amadi ima hospital da ohumne haina district surveillance officer Kaksing Dr Keso Singh moirang themdagi phangba report amana hairi Malengi oina COVID positive oiba migi masing asi koti kunga humdoi lakh nifuga mathoi lising humudraga manga chamanga humfu mathoi sukre masigi manunga mioi lakh nifuga taret lising maudra chatret humudraga tarungna laikidre aduga mioi koti kunga mathoi lakh mapal lising marifu chumna kuntraga nepalna narambadagi farakre COVID laichet ki saithing phangduna malengi manungda khwaidagi positive case masing yamba leibak USA na oiri leibak asigi mioi koti mari lakh nifuga mathoi lising maudraga mapal chamari maudraga taruk positive oiba thengnakhre India da mioi koti ahum lakh kuntraga tare lising kuntraga mapal chamapal marifu positive oiba thengnaduna positive case masing yamba ani suba leibak oiri Brazil na case koti ani lakh tara humdoi lising maudraga mapal chamanga nifuga taruk thengnaduna hum subada leiri Thasigi Kungani Toida Tamenglong District Headquarters the Chief Minister N. Biren Yauba function Amada Saruk Yaba Lakiba Atuan Abon Maibu Security Forcing Mamang Maktada Faduna Pukraga Hatkiba Todo Asida Chenaba Mioi Amata Fagat Pangamdre Maduna BJP na Luchingba Manipur Lengagasi Fel Oire Mihat Adobo Congress Party na condemn Tawi Haina Ngarang Manipur da Tunglakiba AICC ki observer Pratyut Vodoloina Fongdokre Wafam Singasi Congress Waban the Pangchokpa Paugi Mifam Mada Mahana Fongdokibane Mahana Hai Manipur Kaktanatana BJP na Lusingba India gi state khuding magda tongan ba watho kaya thokpa laikre Manipur da su BJP na Luchingba lengak ase mathau pangthokpa ngamdaba lengak ama oire haiki mana makha takibada lamdam asida hojik thengnari ba thabak phangdabagi awaba senja tumja toba law and order ngakpa ngamdaba chawkha thorangi thabak amata paikhatpa ngamdaba asi yenglaga BJP lengak ase lebak ngakpa ngamdaba haibadu oire haina so phongdoki I as an AICC observer have come here and joined our Congress family. We are working now day and night to strengthen the party, to prepare ourselves, and we are determined that we will be able to uproot the present corrupt and ineffective government that is in power in Manipur.
Lakadoriba Taranithoi Suba Manipur Legislative Assembly election da Kakching Assembly constituency da Bharatiya Janata Party BJP gi mapangal hena kangkhan hannabagi Kakching Assembly constituency gi tongan ba mafam singda chatharakpa naha singa punna khanna minaba thorongi sarwama oina ngasisu 37 Kakching AC gi polling number 37 by 25 amadi 28 ki oiba mifam amangasi Kakching Laitago lekai da pangchokre BJP yubu Morchana Sinduna Pangchokhiba ngasigi mifamaduda Kakching SG MLA Mayanglambam Ramesorna athoiba mitung BJP Kakching Mandal gi Secretary TH Nando Yuva Morcha gi President N Jivan Namadi atei office bearer singna akhanaba mitung singoina sarukyaki thauromaduda Kakching SG MLA Mayanglambam Ramesorna Manipurda CM Biren Luchingba BJP lengak lakpadagi purakliba ahongba sing loinana Kakching Assembly constituency gi mahakna MLA oirakba tha taret nipal lomasida paikhalakliba Thaurangi Tabak Thoram Singh Paudam Laduna Naha Singh Bu Pukning Thawatpa Wafam Kya Phongdoki Loinana Wangang Loi Kyana MLA Mayanglambam Ramesorbu Makhatana constituency asigi Miyangi Mihut oina thagatnabagi matangda Wafam Kya su Phongdonaki Tawal district ki Manung Channa Kairau Wangkhem area da Mioi Kharana Indian currency note ase jali note oina nambagi thabak chathare haibagi akhanaba paw ma phangmadagi ngase Thawal district police ki SP Jogesh Chandra Haubijam gi luching makhada Thawal district police ki additional SP operation Sasidananda Soibam Thawal CTO gi inspector MTK namadi Imphal East district police ki kangbu amaga loinana Kairau Wangkhem area da operation chathaba matamda lupa crore mari rongi senpham oigadaba Indian currency gi jali note ka konana mioi ani fare hairi chathakiba operation aduda Jali Not Sing Adu Kairau Kuman Lok Haina Kangnaba Mafam Masida Leiba Kangpok Sang Amagi Manungda Lerambadagi Jali Not Sing Aduga Loinana Kangpok Sang Adugi Mapu Chungkham Devan Singha Chahi Yangkai Apokpa CH Jogindro Singha Kairau Wangkhem Ngarian Chingkong da Leiba Asi Fagatki Mioi Asi Makatana Wahang Pahong Satabada Fagatlaba Jali Not Sing Adu Lupa Lising Chatpigi Not Ngaktani Police na Faraba Chungkham Devana Haidorokpagi matungina Jali Not Sing adu nambagi thabak asi Chungakam Surchandra Singha Chahi Nifu Apokpa CH Deven Singha Leifamna Kairau Wangkhem Ngarian Chingkong Lekai Hariba Mioi asi ngasi ayuk pung manga tabada fare Indian currency ki Jali Not oina nambagi thabak asi Kairau da leiba Tony amadi mahaki mayamba singi masanupa Waithau Chiam Khunjau da leiba Arun haiba Mioi ani asina Kusinnarakpani haibasu khangbangamle Jali Not ka konana faraba mioi ani asi Irilbung police ta kusinakre makoigi mathakta case ama register tawbaga loinana makhataba thijin humjin bagi thabak sathari hairi amaromda hiramasiga mari leinana Thawal district police ki SP Jugen Chandra Haubijamna Phongdorokibada Phagalaba Jali Not Sing asi Sem Sabagi Thabak asi Kairaudagi Tony Hariba Mioi asigi mastermind dagi makhada thabak tawbani aduga makhatana Jali Not asi kadaida nambagi haibadugi printing press thibagi thabak su haudik chathari haina Phongdoraki Kakching High School 1984 Matric Vets na Sinduna Union Public Service Commission UPSC na Loba Civil Services Examination 2020 da Manipur gi oina mai palakraba singbu okpagi thawrama mangasi Kakching Fausopat Lekai da leiba Library and Information Center Kakching gi Mipun Sangda pangthokre Kakching High School 1984 Matric Vets ki President Naurem Munal Meitei Secretary SH Manihar amadi Assistant Secretary Naurem Joy Kumar na thawrama pusing oiduna Pangthokiba Thoromaduda Naidia Waikom All India Rank 180 Masa Masong KSS DP Chanu All India Rank 621 gi Imung Manungi Mioi Sing Laktuna Thoromaduda Saruk Yaraki Parikit Thodam All India Rank 60 Haikrujam Prasanjit All India Rank 578 Hechingboy Haukib All India Rank 637 Amasung Lorembam Nelson All India Rank 757 di masa masagi achinba amadi Manipur gi mapalda lekibana Thoromatu da saruk yaba lakhide Kakching High School 1984 Matric Vets na chaukhatpa awana tarab singbu tengbang na ba pandam da tha ama thorom ama haibagi pandam chatharakpa thabak thorom gi manung channa ngasi UPSC na loba Civil Services Examination 2020 da mai palakraba singda khudol pot biduna makoi gi tungi punsida hena mai pakpa amasung chaukhatpa lamdam ama purakna ba
Yaifa Thawbujal Piki Tungda Thoramaduda Saru Yakiba Mahiroi Singa Naidia Wakonga Mato Karamna Punsida Mai Pakani Kamdona Honagani Haibagi Matang Dasu Wariwatai Susanaki Fit India Freedom Banner ki makada mini marathon run for fun ama Moreda Leiba 43 Assam Rifles na sinduna pangthokre ngasigi pangthokhiba Fit India Freedom haiba thoramaduda a healthy inside starts from outside sweat now signed later I run therefore I am one run can change your day many runs can change your life being fit a way of life amadi want to be happy smart running haina thaba play card sing siznaki masigi mini marathon aduda Moreda leiba tongan ba community gi mioi singna saruya duna pangchokiba masigi Fit India Freedom gi mini marathon adu Moregi Forest Gate gi 43 Assam Rifles gi CEO Sumit Sud amadi SDO Irengbam Dinesh anina lamthakiba du Indo Myanmar ngamkhai paringda leiba integrated check post ICP da lamthungpham oiki Morigi tungan ba CSO singi loching bakaya yauna chatakiba mini marathon gi lamjen aduda makong mathang taraba singda achamba khutol Assam Rifles ki maike degi tamki amaromda Thawal College Thawal na susinduna Azad ka Amrit Mahotsab Fit India Freedom Run 2.0 Thawal athopam Kaubila lampak tegi Thawal College fawda lamjel chenduna pangthokre Anglo Manipur wargi side amaso wariba Thawal athopam Kaubila makhongda ningtam lanmi athoba singi mafamda maira amadi leikatuna ikai khumnaba ulaba matungda mahiroi singna chenkiba ran aduga mari leinana Thawal College ki Geography Department ki Assistant Professor Dr. M. Damodorna phongdorakpada mipung khudimangna lainatina dagi chekshina leisi hakchang phana leisi pugning wakal gi charangnaba leigumse haiba Bharatna chahi humudraga mathoi ning tamlakpaga mari leinaba pangtholiba Freedom Run Nasiki Pauzelesi Miamda Kanganaba Pandamda Nasiki Run Nasi Pangtokpani Haina Phongdoraki Ngasi Jiribam District ke Chingjong Lekai Leiba DC Office da Poshan Abhiyan gi Makada Rashtriya Poshan Ma gi Aroiba Thoram Pangthokre Thoramadu da Sector 8 da Sel Oina Tengbang Piki Thoramadu da S Indrajit Singh SDO Jiribam N Parango Mangan CDPO Amade Premchan Mangangna K. Chandrika Devi Supervisor ICDS Project Amadi CH Urmila Devi ICDS Project Juribamna President Member Singoina Dai Sapamki Thoramadu Kamari Lainana CH Urmila Devi ICDS Project Juribamna Hai Tha Amachumna Pangthok Chaba Program Asi Ngasi Loisinba Numitni Angalwadi Worker Sing Helper Sing Local Body Sing Amadi Beneficiary Sing Yauna Pangthoki Haina Phongdoraki Ngasi Haukiba Nungyay matung pung amarom tarakpada Gamnom Veng More 1 number 2 da leiba yung mga yauna Netaji Memorial English High School gi office may na chakre haidi laibak tiba may chakwa gi thawdog adu candle dagi horakpa may na yum sing adu may na chakibani haidi yum taruk adu gi manungda yum ahum aduga Netaji Memorial English High School gi office singdi may na tumna chaki haidi may chakwa adu da yum sing adu da leiba sen yauna pochei ama fawba kalhauba ngamkhitre haidi aduga yum ama amadi Manipur Presbyterian Church Quarter di may chakpa horakpada khara makhai di kalhaure haidi ngasigi may na chakraba yum sing adu saiboi hauke Francis Thangpi Saithang Hanghal Lingda Nyangja Hoi Netaji Memorial English High School Office Manipur Presbyterian Church Quarter singni may chakwa duda Moregi Fire Brigade 43 Assam Rifles Police Lanai Water Tanker sing amadi leikai adugi miyamna may kanbagi thabak sing chathaki Yung may nasakiba adugi awaba ng laba imong singda ex ADC Chairman Lukhosay Jauna sen amadi cheng mateng pangkre Thawdogati ki matangda yumbuna phongdorokpada lekaya sagi electric may numit nini humni sure yakidaba haina electricity office da chatuna hairabasu electric sembidabana maramna candle sizinaduna may thanbada laibak thiba thawdog adu thokibani hairi Haukiba English ngani taraga tareta thabak
karamlaba matungda thabak lobada asoi angam yaubra haiba yengkhigani haiduna chahi adumaki April gi kungamapal dagina athingba thamkiba PWD gi employee singbo atuba matamda employee sing asigi awaba ubiduna thabak amuhanna hanjil hanbiro haina All Manipur newly appointed PWD's Employment Association 2016 gi maikadegi lenga ki pokning chingsilakli masi association asigi employee ama oiriba haujingna masagi kidney animak fail oiduna laikan aduna lairiba thawal wangmataba sorok mathakdagi akoijam jitengi imong manungda association gi maikaidagi angamba selgi mateng pangladuna association gi president Y Chandrasekhar na wafamasi fongdorakibani mahana makata na hai lenga ki thabak macha ama paijare khanduna harauruba adu hena awaba ama oire changkiba thabak adu kanglon chumna chamjakibani haina su phongdokhi Supreme Court na English ngani taragamapal da pikiba rayamagi matangda Gujarat Urja Vikas Nigam na tharakpa petition amagi paukhumda chayol ahumgi manungda pinanaba Adani Power Mundrat Limited ta top court asina khangankre Justice Yu Lalit DY Chandrachur BR Gawai amasung Surya Karvina Saba Vance aduna thokiba order da petition adugi hearing November 13 tawgani Consumer Education amasung Research Society so delete tawnaba top court asina khangankre hairi industry estimate ki matungina di lupa crore 13 rom Adani Power da GUVNL na compensation pinaba September 13 pikiba court ki raya dugi matangda GUVNL na petition ama thaki hairi English ngani tareta Adani Power Mudra Limited na Chhattisgarh gi Korwada leiba project gi power megawatt lisingama pinanaba GUVNL ga yanachi ama khoyek tawnokibani Adani Limited na haikibada Gujarat Mineral Development Corporation na coal supply tawdabadagi yanakiba adu terminate tawkibani terminate notification adu GUVNL na singaduna court petition pikhatkibani hairi aroibada maroibu paw amhonna pijari Jananeta Irabot ki chamaga kungamanga suba mapok kumon thoram pangthoknakre BJP na luchingba lengak mathau pangthokpa ngamdaba lengak ama oire haina All India Congress Committee gi observer Padayut Bodoloina haikre Lupa crore mari rongi jali note ka konana mioi ani fare loinena Fit India Freedom Run thoram pangthoknakre masigi damakta image PAODAM loisinjari myam bom hana khurumjari